Lakhipur online puthok-saba December ki tang kuntra thangja numit ki Khomjinba Pao tabirasi. Ahanbada maruoi papao. World Mitei Council ki chairman amati secretary na Barak Valley ki mapum kayada awareness campaign pangthokre. Kendra Sarkar, Rajya Sarkar amati ulfa ki marakta ngarang New Delhi da nakal ahum ki oiba santi ki chukti da khutiak pinakre. Nauna mingtholaba Maharishi Palmiki International Airport Pradhan Mantri ngasi sangaragani. Lakhipur Sub-District OBC Board na School Tarukta Mahimasing amadi sanabagi potlam sing tangbangkre. All India State Government Employees Federation gi chahi gi General Council gi mifam Kolkata da ngasi loisilagani. Amasung Manipur Youth and Students Union Maisuna print amadi electronic media sing bathakat paphongdorakli. Haujik mapungoi papau tabirasi. World Mitei Council ki chairman Haigruzam Nabasyam amadi Secretary General Yambem Arun Mitei na haukiba December ki kunmari da Silchar da lakraba matung Barak Valley ki district ahum Karimganj Hailakandi amadi Kasar da mafam kaya da awareness program pangthokre. WMC ki local members singi mateng galoinana Haujik WMC na Mitei Furup ki damak pangthok liba kaya miyam da paudam kre. December ki kunmanga da Karimganj district ki dulap sara da WMC ki members singi apunba mifam da WMC na changsiliba khongjang kaya ki maram da su paudam kre haina Mutung Gunadhon Joint Secretary Assam State Unit World Mitei Council na thadorok papaw amada hairi. Numit asida Hailakandi district ki Chengbil amadi Laisram Khun Jaribonda Lainingan Nauria Fulogi Maru Sanglenda mifam amasu phamki. Mitei singbu mikap thokhalamba Lamjing Puren Laininghal Nauria Fulogi mafamda ikai khomnaba utki. December ki kuntarukta Kasar Bontarapurda WMC ki chairman amasung Secretary General Butaram Noki. Bontarapur ki URDS apunba ima maira amadi pukchel chauraba mitei ki chakhot thoramda thawai haksang yauba naharol singna mateng panglakhi. Mifamda Sonai amadi Dholai constituency ki masaknai pa miyoi kaya sarukya khia hairi. Bontarapur da URDS ki president Ojaz Sina Menjor WMC ki chairman Haigruzam Nabasyam amasung Secretary General Yambem Arun Mitei, Bontarapur ki Oja Chunilal, Dholai Subdivision ki RK Sanatomba, WMC ki Moirang Them Nilamadhov, Dholai Subdivision ki RK Bimola Sana, Sonai Subdivision ki TH Saitabatina, Dais ki Leiting Oiki. WMC ki chairman Haigruzam Nabasyam amadi Secretary General Yambem Arun Mitei na hauzik Manipur da thokliba pen khidraba thodok asigi damak UNO da thakiba signature campaign Supreme Court ta leiriba case ki damak masak nairaba advocate kaya ga loinana court hearing da sarukya khiba ST demand gi matang da miss call campaign da mateng pangliba India gi mapan leibak marfuni pan da leiriba mitei macha kayana saugat pirakpa ki paudam thamki atei wangang khiba kayana WMC gi mapangal kankhat hanaba aikhoi loina bangta saugat pham thogi haiba wafam su thamna khi haire. WMC Assam State Unit ki Joint Secretary gi thau puriba Mutum Gunadhon gi maikei dagi WMC na fongba the Mitei's plight haiba lairik mifam da saruk yariba singda masak takpikhi. Mifam asida WMC Barak Valley gi maikei dagi Chingsubam Nava Kumarna conduct tobikhi. Kendra Sarkar, Rajya Sarkar amadi ulfa gi marakta ngarang New Delhi da nakal ahum gi oiba santi ki chukti da khudiak pinakre. Memorandum of Settlement adu Arabind Raskwana Luchingba Warisana Pamba Ulfa gi faction asiga chahi Cameron chupna Assam da chatharakliba Kulai Pai bagi iho loisinna bagi pandam ni hairi. Khudiak pina bagi thoramadu da Kendra gi Home Minister Amit Shah Assam gi CM Dr. Himanta Biswa Sharma charukya khi adu moinamak tung koina santi porak bagi thorang asida Pores Barwana Luchingba Ulfa gi kangbudu yaudri. Pradhanmantri Narendra Modi ngasi Uttar Pradesh ki Ayodhya da chatuna nauna mingtholaba Maharishi Balmiki International Airport Ayodhya Dham hairiba airport asi sangakani. Airport asi ki terminal building ki area square meter lising taruk makhaini. Chahi amada passenger laktara chatok sesin tawba ki pandam thamle. Building manungda Bhagawan Sri Ram ki ayek palaising amadi atay kalagi oiba potlam kya thetuna thamle. Ayodhya Rail Station busu Ayodhya Dham Junction haina mingthon ki bagaloinana lupa crore chani gani put changna ningthi jana sem sabaloisin kre masiga loinana Pradhanmantri na ngasi Rajya sida apun malupa crore lising tara manga ka chatret ki oiba tongan ma project sing miyam da katokani hairi.
Lakhipur Sub-District OBC Development Board na Sub-District asigi school tarukta ngarang mahi masingi amadi sana khonabagi potlam kaya yanthokre. Matam-matam gi oina piba one-time special grant oina Assam lenga ki Social Welfare Bibak na chatliba senba chahi 2023-24 gi manungda Lakhipur Sub-District ki oina OBC Development Board na ngarang December ki tangkun mapan irai numita Sub-District asigi school taru Kuno High School, Jonomongol Assamese Middle School amadi Sribar High School, Lalang Manipuri High School amadi Sutomamda Hindi High School na chingbagi OBC Satra Singda Mahimasing amadi Sana Khonabagi Polam Sing Tengbangkre. Tengbang Polam Sing asida Satra Kudingda item taramanga tauduna pangki. Punna Mahiroi Jamaga Humpumari Dangarang Tengbang Polam Sing asi Yentoki. Yentokpagi Thorom Singda Lakhipur Sub-District OBC Development Board ki Chairman T.H. Abhiram Sharma, Nehru College ki Retired Associate Professor amadi SMDC Kuno High School ki President Dr. Posongum Raj Bihari, Lakhipur Sub-District Welfare Board ki Official Singh, Jadu Gopal Mishra amasung Krisanu Komol de Sarugyaki. Ngasi nongnini asida RCBB Higher Secondary School, Joypur ki OBC Mahiroi Humpumari dasu tengmangi polam sing asi yentoklagani haina Chairman T.H. Abhiram Sharma na kangalagli. Kasar Sri Kunara Konba Lamda Handa Kharani asida Yongi Masing Khangen Hengalakpana Lamda Masida Lairiba Miyamda Thoidokna Awaba Mayoknare Maru aina Yumgi Angang amadi ahal sing School chatpada Mahiroi Singda Aki Akhang Thokpata Natana Dukan Hangliba Singdasu Thoidokna Awaba Ohele Hairi Lamda Masigi Miyam amadi Sri Kuna Vivekananda Club na Kasar gi DFO gi mapamda Hiramasigi Matangda Athuba Matamda Thabak Laukat Pinana Bataksin Kre Panba Yai Hairiba Mapam Masigi Miyoi Kaya Yongna Khotpa Chikpagi Thodok Kaya Laire Haina Pawa Sina Makataragli. All India State Government Employees Federation ki Annual National General Council ki mipam Kolkata ki Eastern Journal Cultural Center Salt Lake City da nimit humni chupna December 19 dagi chatharakiba ngasi loiselagani mifam asida state amadi union territory singdagi lakpa delegate singna saruk yaduna rally gi khongset ama pangthoklaba matung federation gi president Subhas Lambana Firal Singkhatuna hodoki loinana A. Sri Kumar General Secretary na Luchingduna Laikhidraba Luchingba Singi Mapamda Minute ani tumina leptine kai khumnaki haudokpagi thoromda Subhas Lamba President A. Sri Kumar General Secretary Purunjit Larik Yengbam Secretary Bishwajit Gupta Chaudhary Secretary West Bengal Susika Antarai Treasurer Asina Chingba Daista Phamki Mifam aduda maruaina Laibaka Sigi Mafam Khudingda New Pension Scheme NPS ki mota hana chanaramba All Pension Scheme OPS hanjina bagi akan bathabak laukana bagi matangda mifam aduda wapam kaya phongdoknaki mifam aduda saruk yakiba All India State Government Employees Federation ki Secretary su oiriba aduga Manipur Government Services Federation Manipur ki General Secretary Purunjit Larik Yengbamna haikibada numit humni chathariba mifam asida Manipur State ki oina delegate member taramanga saruk jari mifam asida state amade central employees singi oiriba problem mayam Kananaina ki loinana Parliament correction tawduna act pass tawna honaba haiba wafam sing khanaki haina phongdokhi saruk jaribi Manipur Government Services Federation Manipur ki treasurer A Indubala Debina haikibada mifamasi loiraba matung election mamangda employee singi demand sing phangnanaba magi state singda akan ba khongjang changsinanaba honagani haibagi wafam su thamki lady adu loinana India ki parliament Bharat ki parliament da Nama putok na loy lokal isu mayam sinisida madu provision mayau tagadi yada ba happy job fair ama all India ki Sikkim Employees Federation na Confederation of Central Government Employees and Workers ki diatra lagi ba atumba step stain adu lagi nom baraga yang jabadi loy na angin Khomjinba adagi retirement age na jimba adu machine in bagi from yaudi Kolkata ki Salt Lake City da pangto iba aduba India state punna AIAGF chiga punna sanjan minari ba sumba agudia asawa mifam se masi loi naga na de 30 ki matung na mai state da hangraga aikoina tawgadeba akan ma khungjang ama election gi mangoina na aikoina sumba asawa khungjang ama khona ma ki state la ba NPS ID NPS na sohalaba adugumba
2004 की matungda sangai ba employee kuding magna koi masagi hak hangna na bagi da magda sanction ka da pungjan che akon ngasi Kolkata da ki 100 ka da mai mag state da ato ba state Bihar Punjab Haryana and Jharkhand na chimba puna magche state me am sinjina gi laiba sinjina 100 ka magoi ki magoi ki hak ko hangna na bagi da magda kan mapungjan chang kan ya Manipur Youth and Students Union Maisuna print amadi electronic media sing muthakat pa phongdorakle Manipur Youth and Students Union Maisuna pangthok pathabak thoram singda I paw matam chana miyam da khanghan biba lamdam asigi amadi mapan ki pawche sing Sangai Express Sana Lebak Huyen Lan Pao Poknapham Naharol ki thodang Imphal Free Press Ichel Express Kangla Pao Kanglaipak ki Meira Pandam Paujel Ireibak All India Radio Imphal ISTV, Impact TV, Tom TV, Iscom TV, Elite TV, Mami TV, Lakhipuronline, Arambai News na chingba tongan ba channel singda ipau gi lamda thabak tawribi singbu ikai khumna jaba galwena anuba chahi lising ani ga kunmari na lakpada miyamda yaifa paujil bizari haina Maisugi President Wahengbam Tanu Chanu gi cherol amada phongdorakle cherol asina hai ireibak iremda masigi miyamna union asibu nungsibiduna angam mamateng pangbirakpa kudingmakpu thagatpa phongdorakle megi tang ahumdagi kuki terrorist singna haurakpa hingsagi irangda chaitheng phangliba ireibak miyamgi awabadasu maisuna saruk yaduna lakle imalebak punungsi jaba apunba Manipur kanba pamba miyoi kaya thawai katkiba lanjadraba micham kaya gi punsi mafam khangdana mangkhiba yum kai kaya ut on khiba yelomi bu refugee ohenduna lanjan hanba tha nipan suraba ngasi phawba maisa koktri khungangi loiji loyada imai bel kayana ahing jarekli nahasing khulngakdi leitapam khangdana leiri ukina mafam kayada nongmai kapsilak pasulepri nongmagi sujaraga chara tanduna hingjaba miyoi kaya awabagi masakni leitabana henman khiduna anayek jawrabasu matam chana layengba ngamdabana asibagi khayata takibasu kongaini ut on kraba miyoi kaya gi tengtha macha kaina bagi mapuroba kaina bagi leikidraba kaya gi mikap mirau khol asok apan kaya gi awaba hingsa gi thodokna mipai thawai ba kaya na koki oiba wakhal gi leina olaktuna miyoi kaya lamda masida asuki matik wana lebli hairaduna iriba ki damak apun bagi saktam kanna bagi damak maisuna khongpham chetna lebli hairi Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathauning thina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi imin kabok lay kauri, ay tulu badagi haksang ya khwang na dana satpangam dana adu sargi clinic aigi badagi ay khare haji satpangam ne. Ay Lakhipur kuman gini, laysumang gini. Aju hana ay chatpangam hamde ajikti Dr. Shanti da jengwadagi phadana chatpangam me Aroi bada maroi pau amukhanna World Mitei Council gi chairman amadi secretary na Barak Valley gi mapum kayada awareness campaign pangthokre Kendra Sarkar Rajya Sarkar amadi Ulfa gi marakta ngarang New Delhi da nakal ahum gi oiba santi gi chukti da khutiak pinakre Nauna mingtholaba Maharishi Palmiki International Airport Pradhan Mantri na ngasi sangaragani Lakhipur Sub District OBC Board na school tarukta mahimasing amadi sanabagi potlam sing tangbangkre All India State Government Employees Federation gi chahi gi General Council gi mifam Kolkata da ngasi loisilagani amasung Manipur Youth and Students Union Maisuna print amadi electronic media sing buthakat pa phongdorakli
Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.